Manipur gi mama oibi singi mitta Khul Ngakpa sing Arambai Tenggol nattraga State Force ki personnel sing ase khennaba amatta leite. Ngaihak ki nungainadaba kharada yumpham oiraga Icha sing Khul Ngakpa Tokpa Yaroi State Force to Khutlai Thadokpa Yaroi haina Kwakeithel Apunba Meira Paibi ki maikei dagi phongdorakli. Hiramasi ki matang da ngasi Manipur Press Club ta pangthokpa paugi mifam amada lubasi ki member RK Sunita na hai hauji Khul Ngakliba Icha sing lengaki law enforcement agency sing na phanaba honariba asi mama oibi sing na yaba ngamloi makhoi phanaba honaraklabadi mama oibi sing hana phabiyo Arambai Tenggol gi Icha sing asi Manipur amadi India lengaki mayokta thabak tauge haina thorakiba nate. Ireibag ifurub asi kuki narco terrorist singna attack torko matamda thawai khubakta haptuna ireibag ifurub sokpa yaroi haiduna thokjarakpani Arambai Tenggol na ireibag ifurub ki damag lawriba thodang asi taraina lawba yaroi aduna paliba lengak asina phaba punba nattraga aki akhangi thabak amatta Icha sing asida tawba yaroi karigumba tawba taragadi mama oibi aikoina makal makha kya gi khongjang changsinaba sem saduna lei haina su makna phongdokhi.